famliba mau kaithel chayol asigi oina ngasi sagolban bijoy govinda mamang laikai da famkre mau sagom maikai kayadigi lakpa miyamna anau apen sing lainaki ngasi ayuk anganbada lilong police anjuman amadi aladagi apunba kangbuna SP capsule lising tara mariga chaunga tara hundoi cup syrup bottle maudraga mapan amadi number 4 gram taraga hundoi ga konana miyoi ama lilong dagi fare faraba miyoi adu lilong haurebi mayai laikai dagi Akhtar Hussain kawi hairi Directorate of Ayush and State Ayush Society Manipur na sinduna ngasi lamfel da laiba State Family Welfare Training Center da Health Minister L. Jentukumar na athoiba mithunglen oiduna marirak suba Ayurveda Day pangthokli Rajashree Baigasandra and Bhakti Movement in Eastern Indian Literature haina minthonba lairik ama ngasi Manipur gi Governor Dr. Najma Heptullah na ngasi Raj Bhavan gi Darbar Hall da haunabi matung inna phongkhre Mathang thagi kunmanga dagina kuntra fauba West Bengal da pangthokadaba taramapan suba sub junior wushu championship ta saruk yagadaba Manipur gi team sembada saruk yagadaba Bishnupur district ki trial cum selection ngasi Mangon Nganbi College Ningthau Khonggi indoor stadium da pangthokre Sigi kunmathoi gi ayupung mapan markhairom taba matamda college ka khibadagi thiba khangdana lairakhiba borayangbi awang laikai dagi mahiroi MD Ataur Rahman ngarang Imphal iski nungoi dagi kumbi police amadi imung manunggi miyoi singna kanbangam khre Thajaba yaba paugi matung inna khulai matik chana paiba NSN IM gi lani chohumrom Hebron gi camp thadokre lani singadu more dagi China tamna chanana ba thaurang tokre pau adu phangbadagi police amadi Assam Rifles ki kangbuna ngamkhai singda chection tharang lokot pahukre Housik oirakliba phibam asi yenglaga Dimapur police na Dimapur district ta bombula amadi maika pithaba amadi yonbada athingba thamkhre miyamna su mateng pangbina ba police ki maike digi appeal tawkhre Bharat Lengak amadi NSN IM anigi marakta ngarang New Delhi da wari sanakraba matung makhata na ngasi nongmanini gi manungda wari sanaraba yai hairi Naga Student Union Sandel NSUC na Manipur Lengak ta tanduna lakpa Dabi Singh thabakta onthok tabagi mayokta Sandel district total shutdown chathari